Arambai Tenggol gi luching purel Korounganba Khuman gi mathak NIA tonganba kaya Pansiliba Asi Khudakta handokkadabani haiba Protection Committee Nambol gi women wing na shinduna tonganba Assembly Constituency gi meira paibi na shinduna Nambol Bazar leiba new market set wakat meepham chathakhre wakat meepham aduga mari leinana Protection Committee Nambol gi women wing gi convener L Premla na hai Manipur Thugairaga tonganba lebak ama semgatnaba demand tawriba kugi khulai paibasing asina Central Force amasung State Force ta khut thariba asigidamak makhoibu fagatpagi mahuta lamdam asigi apunba saktam kaidanaba ngak seliba senglo onsinduna NIA na fagani hairiba asi laibak thibani asigumba thawung asi miyamna kaidongnungda yaba ngamloi amadi athumba matamda handokkadabani hainasu mahakni makhatana phungdukhi Central Force ta Karamba matamda khut thaba laikhrage amadi Arambai Tenggol na khut thaba laikhrage madugi proof evidence puthokpiro aduga kuki gi laloba singnadi CRPF hali amadi Central Force da khut thai amadi SDPO anan hali aduga maman yamlaba miyam ama security side da so adum hat pa yauri aduga akhoi gi khunga pa singsina ngasi phawbada karamba Central Force ta Indian Army da khut thaba yaudna NIA sangador bino masi sanba sunya yaroi maramdi ngasi kendra manga gi oina United Protection Committee Nambol gi women wing na pangthokliba kendra manga pulap punsal laga Korounganba Khuman bo NIA da FR sanba yaroi haibase ngasi gi meepham asina akhoi wakat meepham phamlaba matungda akhoi warep asi laukibani maramdi khungar pasang ju sammanai Korounganba su sammanai Arambai haiba laite anything akhoi gi leiriba personnel sing haibadi khunga pasing se koi sapmana ba isa ngaktane maramaduna masigi matangda NIA na oiro aduga Central Army na oiro security side ge oiro amata affair sanbero amata phabe yaroi